ꯃꯥꯂꯦꯝ ꯑꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯄꯩꯁꯥ ꯄꯥꯏꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯅꯨꯡꯗ ꯆꯜꯂꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯌꯨꯝꯁꯤꯡꯁꯤꯗꯒꯤꯁꯨ ꯍꯦꯟꯅ ꯄꯤꯛꯄ ꯌꯨꯝꯗ ꯂꯩꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯃꯍꯥꯛꯅ ꯀꯔꯤ ꯃꯔꯝꯗꯒꯤ ꯃꯍꯥꯛꯀꯤ ꯂꯟ-ꯊꯨꯝꯁꯤꯡ ꯄꯨꯟꯅ ꯌꯣꯟꯊꯣꯛꯈ꯭ꯔꯤꯕꯅꯣ? ꯕꯤꯂꯤꯅꯤꯌꯔ ꯑꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯀꯔꯤ ꯇꯝꯕ ꯌꯥꯕꯅꯣ ꯍꯥꯏꯕꯗꯨ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯗ ꯈꯪꯃꯤꯟꯅꯁꯤ꯫ ꯃꯁꯤꯗ ꯎꯔꯤꯕ ꯌꯨꯝ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯤꯛꯄ ꯌꯨꯝ ꯑꯃꯈꯛꯅꯤ꯫ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯄꯩꯁꯥ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯥꯏꯕ ꯑꯃꯗꯤ ꯃꯥꯂꯦꯝ ꯑꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯐꯥꯎꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯃꯅꯤ꯫ ꯌꯨꯝ ꯑꯁꯤ ꯁꯦꯞ ꯀꯌꯥ ꯊꯨꯞꯆꯤꯟꯗꯨꯅ ꯕꯣꯛꯁ ꯑꯃꯒꯤ ꯃꯑꯣꯡꯗ ꯁꯦꯝꯕꯅꯤ꯫ ꯆꯥꯎꯔꯥꯛꯅ ꯁ꯭ꯀ꯭ꯋꯥꯔ ꯃꯤꯇꯔ 35 ꯔꯣꯝ ꯋꯥꯡꯏ꯫ ꯑꯗꯨꯒ ꯃꯁꯤꯒꯤ ꯌꯨꯝ ꯑꯁꯤꯒꯤ ꯃꯃꯜꯅ $50,000 ꯅꯤ꯫ ꯌꯨꯝ ꯑꯁꯤ ꯄꯨꯟꯅ ꯌꯦꯡꯕ ꯃꯇꯝꯗ ꯁ꯭ꯇꯨꯗꯤꯑꯣ ꯑꯦꯄꯥꯔꯠꯃꯦꯟꯠ ꯑꯃ ꯃꯥꯜꯂꯤ꯫ ꯀꯤꯆꯟ, ꯔꯦꯁꯠꯔꯨꯝ, ꯕꯥꯊꯔꯨꯝ ꯑꯃꯗꯤ ꯕꯦꯗꯔꯨꯝꯅꯆꯤꯡꯕꯁꯤꯡ ꯑꯁꯤ ꯃꯐꯝ ꯑꯃꯗ ꯄꯨꯟꯅ ꯂꯩ꯫ ꯌꯨꯝ ꯑꯁꯤ ꯌꯥꯝꯅ ꯄꯤꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯌꯨꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏꯅ ꯆꯦꯟꯕ ꯐꯥꯎꯕ ꯌꯥꯔꯣꯏ꯫ ꯍꯪꯕ ꯌꯥꯕ ꯋꯥꯍꯪ ꯑꯃꯅ, ꯀꯔꯤꯒꯤꯗꯃꯛ ꯕꯤꯂꯤꯅꯤꯌꯔ ꯑꯃꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯅꯤ ꯍꯥꯏꯅ ꯈꯜꯂꯤꯕꯅꯣ? ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯄꯥꯎꯈꯨꯝ ꯐꯪꯗ꯭ꯔꯤꯉꯩꯗ ꯃꯤꯑꯣꯏ ꯑꯁꯤ ꯀꯅꯥ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯑꯗꯣꯝꯅ ꯈꯟꯕꯒꯦ? ꯑꯦ. ꯗ ꯋꯥꯔꯦꯟ ꯕꯐꯦꯠ, ꯕꯤ. ꯗ ꯀꯦꯟꯌ ꯋꯦꯁ꯭ꯠ, ꯁꯤ. ꯗ ꯏꯂꯣꯟ ꯃꯁ꯭ꯛ, ꯗꯤ. ꯗ ꯖꯦ.ꯀꯦ. ꯔꯣꯂꯤꯡ꯫ ꯄꯥꯎꯈꯨꯝ ꯑꯁꯤ ꯏꯂꯣꯟ ꯃꯁ꯭ꯛꯅꯤ꯫ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯄꯩꯁꯥ ꯄꯥꯏꯕ ꯃꯤꯑꯣꯏ ꯑꯁꯤꯗꯒꯤ ꯑꯗꯣꯝꯒꯤ ꯌꯨꯝꯅ ꯆꯥꯎꯕ ꯍꯦꯜꯂꯝꯒꯅꯤ꯫ ꯈꯪꯖꯤꯟꯕꯤꯌꯨ, ꯃꯤꯑꯣꯏ ꯑꯁꯤꯒꯤ ꯑꯄꯨꯟꯕ ꯑꯦꯁꯦꯠ ꯑꯁꯤ $180 ꯕꯤꯂꯤꯌꯟ ꯅꯤ꯫ ꯃꯁꯤ ꯃꯍꯥꯛꯀꯤ ꯃꯤꯡꯗ ꯄꯨꯟꯅ ꯂꯩꯔꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯁꯥꯒꯦ ꯈꯟꯕ ꯐꯖꯕ ꯌꯨꯝ ꯀꯌꯥ ꯃꯍꯥꯛꯅ ꯂꯥꯏꯅ ꯁꯥꯕ ꯉꯝꯃꯤ꯫ ꯃꯁꯤꯒꯤ ꯑꯣꯟꯅ-ꯇꯩꯅꯕꯗ ꯄꯤꯛꯈ꯭ꯔꯕ ꯌꯨꯝ ꯑꯁꯤꯗꯅꯤ ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯑꯁꯤ꯫ ꯑꯗꯨꯅ ꯃꯁꯤꯒꯤ ꯃꯦꯒꯥ ꯕꯤꯂꯤꯅꯤꯌꯔ ꯑꯁꯤꯅ ꯃꯐꯝ ꯑꯁꯤꯕꯨ ꯃꯍꯥꯛꯅ ꯂꯩꯅꯕ ꯃꯐꯝ ꯑꯣꯏꯅ ꯈꯜꯂꯤꯕ ꯀꯔꯤꯒꯤꯅꯣ? ꯃꯃꯥꯡꯗ ꯏꯂꯣꯟ ꯃꯁ꯭ꯛꯅ ꯃꯍꯥꯛ ꯑꯁꯤ ꯌꯥꯝꯅ ꯆꯝꯕ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯃꯗ ꯂꯩꯕ ꯄꯥꯝꯃꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤꯕ ꯂꯩꯈ꯭ꯔꯕꯅꯤ꯫ ꯀꯣꯟꯅꯊꯪꯗ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯂꯟ-ꯊꯨꯝ ꯑꯌꯥꯝꯕ ꯍꯥꯟꯅꯅ ꯌꯣꯟꯈ꯭ꯔꯦ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯁꯤꯗ ꯃꯍꯥꯛꯀꯤ ꯑꯆꯧ-ꯑꯆꯧꯕ ꯌꯨꯝ 6ꯁꯨ ꯌꯥꯎꯔꯤ꯫ ꯌꯥꯝꯅ ꯅꯣꯛꯅꯤꯡꯂꯤꯕ ꯑꯃꯅ, ꯍꯧꯖꯤꯛ ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯑꯄꯤꯛꯄ ꯌꯨꯝ ꯑꯁꯤ ꯐꯥꯎꯕ ꯃꯍꯥꯛꯀꯤ ꯃꯤꯡꯗ ꯂꯩꯇꯦ꯫ ꯃꯁꯤ ꯃꯍꯥꯛꯅ SpaceXꯇꯒꯤ ꯔꯦꯟꯠ ꯑꯣꯏꯅ ꯂꯧꯔꯒ ꯂꯩꯕꯅꯤ꯫ ꯃꯍꯥꯛꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯅꯤꯡꯂꯤꯕꯒꯤ ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯄꯥꯏꯈꯠꯂꯤꯕ ꯊꯕꯛ, ꯍꯥꯏꯕꯗꯤ ꯃꯤꯁꯟ ꯃꯥꯔꯁ ꯑꯁꯤꯗ ꯐꯨꯜ-ꯇꯥꯏꯝ ꯐꯣꯀꯁ ꯇꯧꯕ ꯉꯝꯅꯕꯅꯤ ꯍꯥꯏꯅ ꯍꯥꯏꯈꯤ꯫ ꯃꯤꯁꯟ ꯑꯁꯤꯒꯤꯁꯨ ꯃꯃꯥꯡꯗ ꯚꯤꯗꯤꯑꯣ ꯁꯦꯝꯖꯈ꯭ꯔꯦ, ꯗꯦꯁꯀ꯭ꯔꯤꯞꯁꯟꯗ ꯂꯤꯡꯛ ꯍꯥꯞꯆꯔꯝꯒꯦ, ꯆꯪꯉꯒ ꯌꯦꯡꯕꯤꯌꯨ꯫ ꯃꯍꯥꯛ ꯑꯁꯤ ꯂꯟ-ꯊꯨꯝꯁꯤꯡ ꯑꯁꯤꯗꯒꯤ ꯌꯥꯝꯅ ꯂꯥꯞꯅ ꯂꯩꯅꯤꯡꯏ, ꯃꯁꯤꯅ ꯃꯍꯥꯛꯄꯨ ꯊꯕꯛ ꯑꯃ ꯇꯧꯒꯦꯅ ꯍꯣꯠꯅꯕ ꯃꯇꯝꯗ ꯂꯨꯝꯊꯍꯜꯂꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯚꯤꯗꯤꯑꯣ ꯑꯁꯤ ꯄꯩꯁꯥ ꯄꯥꯏꯔꯕ ꯏꯂꯟ ꯃꯁ꯭ꯛ ꯑꯁꯤꯒꯤ ꯃꯒꯨꯟ ꯍꯦꯟꯅꯕ ꯁꯦꯝꯖꯕ ꯚꯤꯗꯤꯑꯣꯅꯤ ꯍꯥꯏꯅ ꯈꯟꯕ ꯃꯤ ꯌꯥꯎꯔꯝꯒꯅꯤ꯫ ꯃꯍꯥꯛꯀꯤ ꯄ꯭ꯔꯣꯐꯥꯏꯜ ꯃꯥ ꯃꯁꯥꯃꯛꯅ ꯌꯥꯝꯅ ꯋꯥꯅ ꯍꯣꯠꯅꯗꯨꯅ ꯁꯦꯝꯖꯈꯤꯕꯅꯤ꯫ ꯃꯍꯥꯛ ꯑꯁꯤ ꯄ꯭ꯂꯥꯅꯦꯠ ꯑꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯁꯛꯇꯤ ꯂꯩꯕ ꯃꯤꯑꯣꯏ ꯑꯃꯁꯨ ꯑꯣꯏꯔꯤ꯫ ꯑꯩꯅ ꯄꯥꯝꯂꯤꯕꯗꯤ ꯑꯗꯣꯝꯒꯤ ꯄꯨꯟꯁꯤ ꯑꯗꯨꯗ ꯏꯁꯥꯅ ꯑꯃꯨꯛꯇꯪ ꯍꯟꯗꯨꯅ ꯌꯦꯡꯕꯤꯌꯨ꯫ ꯑꯩꯈꯣꯏ ꯀꯌꯥ ꯑꯃꯅ ꯕꯤꯜ ꯒꯦꯠꯁ ꯑꯃꯗꯤ ꯖꯦꯐ ꯕꯦꯖꯣꯁꯅ ꯄꯥꯏꯔꯤꯕ ꯄꯩꯁꯥ ꯑꯁꯤ ꯄꯥꯏꯅꯤ ꯍꯥꯏꯕꯁꯨ ꯇꯝꯕ ꯉꯝꯗꯦ꯫ ꯑꯗꯨꯕꯨ ꯏꯂꯣꯟ ꯃꯁ꯭ꯛꯅ ꯃꯍꯥꯛꯀꯤ ꯇ꯭ꯋꯤꯠ ꯑꯃꯗ SpaceXꯇꯒꯤ ꯔꯦꯟꯇ ꯂꯧꯔꯒ ꯂꯩꯕ ꯃꯍꯥꯛꯀꯤ ꯌꯨꯝ ꯑꯁꯤꯗ ꯂꯩꯕ ꯃꯇꯝꯗ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯑꯃꯗꯤ ꯍꯔꯥꯎꯕ ꯄꯣꯛꯏ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯑꯩꯈꯣꯏꯁꯨ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯁꯤꯆꯨꯑꯦꯁꯟ ꯑꯁꯤꯗ ꯄꯦꯟꯊꯣꯛꯅ ꯑꯃꯗꯤ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯇꯝꯁꯤ꯫ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯚꯤꯗꯤꯑꯣ ꯑꯁꯤ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ꯫ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣ ꯉꯥꯏꯕꯤꯔꯝꯃꯨ꯫